Manipuri Story Collection YouTube channel asina ngasisu mayamgidamakta anawba wari ama puduna lakjare. Wari asibu ibirakpi Kanchan Mutum aduga wari asigi mamingna Yadaba Yaroiye. Hauzik wari si mayampunna taminarasi. Daras, dada. Ngai ko mithoi binangba. Dada siyumta lushin kigeba. Kayang kuirageba daras na ngai kon haise. Loidore mithoi be. Mi school chatpagi mama na korani haibane. Thoibigi saraida ras tu khangba ngamdra male. Pairam liba khurpi du nakanda thammi. Makhut masa du kanthok tu na hairei. Hoise loirese. Kadai no nang na ta o haiduba. Ras ki makhut tu uvada thoibi du tapna soli. Makhut si ham so hamdana kaino ba ma tawrisibo. Ras amuka su hairei. Ise kadai no mi yengaga. Tu siang kase sukta ta dreba. Siro lao taktoke thoibi nungsibida. Is yare he yam paktre. Haima nusibu nusi haibane angaubi. Aidi nang laura doni ko. As daras nang wati yang wangi. Aikoi tamo da haidok jani. Haidona noi tamo na suyarabane. Lauzaro hairabane. Aseng wairana. Hoi. Pare. Adudi ai tamo da hange ko. Si haiduna thoibi du mabungbo kaugi tawi. Ras mamit manadu koro otuna mi lakpra haiduna mangaktu thangatuna koyeng yengi. Aduga thoibigi machindu makutuna fatmen sinki. Thoibisu nanthoknaba kanna hone. Adubu ras na pangal kanbayan kibana mahak nanthokpa ngamlamde. Ngayak leiraga melamba makuttu thadokre. Aduga tapna hairei. Kaino si angangsima. Baisuna tomba taradi kaino ba masidi ba. Thoibidu sauningbagi mayaina onkhatlaga khummi. Makutsiga angau baisini. Tamo khange haidude. Tamo khange na haibaduda chumbrana hange tawba. Hangwai de tumi leyo nang. Khadrak diba tamo na kaishu hairamoyi. Hayeme. Adudi hange ba. Thoibea pharak ngangnuse lao thengkrani taage lao se. Pharak na mana khai ngangaga. Ihe sungangdana leirene mase. Lao me nang ba. Thoibisu wa makha tadre. Ras ki manakta sangsinduna famthare. Aduga takliba angkadu mapukning changna yengli. Khangdaba matangdasu amuk hangi. Haibaga tawbaga mamana thoibi bu kaurei. Thoibi pung nipan ta dore na nangbo. Loidribo school thengkrani ne. Thoibi na. Mama loire la age. Daras ai thenge chatlage ba. Ras na. Si gyan tarabo nangbo. Thoibi na. Machera matare. Horen halaga machesi amuk tao. Ai chatleba thenge. Si hairaga thoibidu chatkre. Ras di murum sonduna lahewi. Thoibi ras na solibadu sonthangna na tai. Adubu tasinadaba saduna adum chatkirami. Ise onthokpanida masi angangsidi ba. Ingau he ngauradana matawure nungsi. Masak yenge khoirangida. Kari laina sarakpano khangdena. Nungsi kre onthokna. Kanano nungsiridu ba. Ras mamaidu satlai thorei. Sanatomba nakanda leptuna lairambadu ubada khangprek khangi. Matomta ikaibasu faurei. Adubu kaishu khandaba saduna wa thaidorei. Rasna. Bhai, noi hui junior se nusi haiba. Thumina kaina tawrisi yengo. Sanatomba na. Hoine khangine aiswa. Thoibidi chatkraba. Rasna. Au imada kaudana chenkrabane. Sanatomba na. Masi angangsi kamai ngangda doino khangdre. Tuition chalosu yade ma tawriba. Ingau he ngausinnaradana nupa macha dauna adum hek layeme. Rasna. Angang warida semba yariye. Matam yam lairi. Asuk noriba angangsiba. Sanatomba na. Khangdre ba e. Nangda kamai tawba yumda lage haira. Masi natro pabung ko yaurakani haiduba. Rasna. Han kiroge bai. Pabung ko ishu ada matam khara laithaki haire. Chesaudo masangam de hai. Hapta amamuk leiraga lakin hairakpane. Sanatomba na. Oho, chesaudo bo kayam kana ngamdabano. Rasna. Kana ngamdabana teda. Moi nupigi hongnabi mama mapa ubada son benjanbido tawbajani. Sanatomba noklaga. Bhai, nang na haidorakpasima. Phare bai. Adum leirase khoida.
ꯅꯪꯅ ꯆꯠꯅꯤꯡꯉꯀꯥꯟꯗ ꯍꯦꯛ ꯆꯠꯂꯣ ꯑꯗꯣ ꯑꯩ ꯑꯣꯛꯆꯥꯛꯁꯤ ꯑꯝꯇ ꯍꯩꯊꯔꯨꯒꯦ ꯔꯥꯖꯅ ꯍꯣꯏ ꯚꯥꯏ ꯑꯩꯁꯨ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯝꯇ ꯁꯨꯗꯣꯛꯈꯤꯒꯦ ꯐꯖꯔꯦ ꯏꯕꯥꯅꯤꯅ ꯅꯩꯕꯒꯤ ꯁꯅꯥꯇꯣꯝꯕꯅ ꯍꯣꯏ ꯚꯥꯏ ꯇꯧꯔꯣ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯁꯨ ꯑꯣꯛꯆꯥꯛ ꯍꯩꯊꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯔꯥꯖꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯤꯔꯣꯜꯁꯤꯡꯗꯨ ꯈꯟꯗꯣꯛꯏ ꯐꯤ ꯈꯟꯗꯣꯛꯄ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤꯒ ꯊꯦꯡꯅꯩ ꯔꯥꯖꯅ ꯊꯣꯏꯕꯤ ꯆꯠꯂꯕꯣ ꯊꯣꯏꯕꯤꯅ ꯍꯣꯏꯗ ꯔꯥꯖ ꯚꯦꯟ ꯂꯥꯛꯑꯕꯣ ꯂꯥꯛꯇ꯭ꯔꯤꯌꯦ ꯇꯤꯐꯤꯟ ꯄꯨꯔꯕꯣ ꯑꯁ ꯗꯥ ꯔꯥꯖ ꯀ꯭ꯂꯥꯁ 9 ꯀꯥꯔ ꯐꯥꯎꯕ ꯇꯤꯐꯤꯟ ꯄꯨꯒꯗ꯭ꯔꯣ ꯄꯩꯁꯥ ꯑꯣꯏꯅ ꯄꯨꯔꯦ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯛꯑꯝꯃꯁꯨ ꯀꯦꯟꯇꯤꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯅꯕ 이씨 마시디바 pꯩꯁꯥ ꯌꯥꯎꯔꯕꯣ ꯌꯥꯎꯔꯦ ꯐꯔꯦ ꯐꯔꯦ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ ꯅꯃꯤꯠꯅ ꯅꯥꯒ ꯆꯣꯏꯅꯣ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒ ꯀꯥꯎꯈꯤꯅꯤ ꯑꯃꯨꯛ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯎꯕꯗ ꯑꯁ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯗꯥꯔꯥꯖ ꯅꯪ ꯄꯛꯇꯦ ꯍꯥꯏꯁꯤꯅꯤꯀꯣ ꯑꯁꯦꯡꯕꯩ ꯌꯥꯝ ꯄꯛꯇ꯭ꯔꯕꯅꯦ ꯍꯣ ꯄꯛꯇ꯭ꯔꯦ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯀꯃꯥꯏ ꯄꯛꯍꯟꯁꯤꯒꯦꯗꯣ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯊꯣꯏꯕꯤ ꯔꯥꯖꯇ ꯃꯆꯤꯟꯗꯣ ꯁꯤꯛꯁꯤꯜꯂꯗꯨꯅ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯛꯏ ꯔꯥꯖꯅ ꯊꯣꯏꯕꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯌꯦꯡꯀꯅꯣ ꯀꯤꯖꯩꯌꯦꯕ ꯁꯦ ꯍꯥꯏꯔꯛꯑꯣ ꯀꯃꯥꯏ ꯄꯛꯍꯟꯗꯣꯏꯅꯣꯕ ꯗꯥ ꯔꯥꯖ ꯑꯩꯗꯤꯕꯀꯣ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯅꯣꯏ ꯅꯄꯥꯗꯧꯔꯦ ꯁꯤ ꯍꯥꯏꯔꯒ ꯁꯥꯎꯔꯛꯅꯅ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯔꯥꯖꯅ ꯅꯣꯛꯂꯗꯨꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯅꯨꯄꯤꯅꯕꯨ ꯔꯣꯕꯣꯠ ꯃꯥꯟꯈꯩ ꯆꯠꯄ ꯍꯧꯅꯕ꯭ꯔꯣ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯨ ꯃꯃꯥꯏ ꯍꯨꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯔꯥꯖꯇ ꯄꯩꯅ ꯌꯦꯡꯉꯛꯏ ꯔꯥꯖꯅ ꯑꯃꯨꯛꯀꯁꯨ ꯂꯛꯅꯔꯛꯏ ꯍꯣ ꯆꯠꯂꯣ ꯆꯠꯂꯣ ꯔꯣꯕꯣꯠ ꯇꯧꯅ ꯅꯨꯄꯥ ꯑꯝꯇꯅ ꯇꯥꯟꯅꯔꯛꯇꯅꯕ ꯑꯗꯨꯏꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯦꯗꯅ ꯊꯣꯏꯕꯤꯗꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯚꯦꯟ ꯂꯥꯛꯄꯅ ꯍꯥꯟꯈꯤꯕꯅ ꯅꯪꯍꯧꯗ꯭ꯔꯦ ꯚꯦꯟ ꯀꯥꯈꯠꯂꯝꯗꯥꯏꯒꯤꯗꯨꯗ ꯔꯥꯖꯇ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯝꯃꯤ ꯔꯥꯖꯁꯨ ꯃꯇꯣꯝꯇ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯍꯧꯏ ꯊꯣꯏꯕꯤ ꯁ꯭ꯀꯨꯜ ꯌꯧꯔꯛꯇꯨꯅ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯏ ꯃꯃꯥꯟꯅꯕꯤ ꯆꯟꯕꯤ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯅ ꯌꯥꯝ ꯉꯜꯂꯤꯅ ꯉꯁꯤꯗꯤ ꯆꯟꯕꯤꯅ ꯀꯀꯥ ꯚꯦꯟꯗꯣ ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯤ ꯑꯗꯨꯏꯅꯦ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤꯕꯣ ꯃꯤ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯩꯈꯣꯏ 5-6 ꯈꯛꯇꯪ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯉꯜꯂꯤꯍꯦ ꯅꯪꯁꯨ 9:30 ꯇꯥꯕꯗ ꯉꯥꯏꯔꯤ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯊꯣꯏꯕꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪ ꯁꯥꯎꯔꯛꯀꯗ꯭ꯔꯣ ꯀꯩꯅꯣ ꯑꯗꯨ ꯀꯣꯏꯊꯣꯛꯏꯗꯨꯕꯣ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯥꯎꯔꯛꯑꯗꯤ ꯁꯥꯎꯔꯣꯏꯅꯦ ꯍꯥꯏꯌꯣ ꯆꯟꯕꯤ ꯂꯠꯂ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯕꯤꯖꯤꯠꯇꯣ ꯈꯪꯉꯤꯀꯣ ꯁꯦꯛꯁꯟ Cꯒꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯝꯕꯅꯣ ꯁꯨꯃꯤ ꯍꯣꯏꯒ ꯍꯦꯛ ꯍꯦꯛ ꯂꯥꯡꯃꯤꯟꯅꯕ ꯑꯃ ꯀꯝꯕꯥꯏꯟ ꯀ꯭ꯂꯥꯁꯇ ꯃꯤ ꯋꯥꯡꯕ ꯃꯁꯝꯒ ꯆꯞ ꯆꯞ ꯌꯨꯡꯕꯗꯣ ꯑꯩꯈꯣꯏ ꯕꯦꯟ ꯇꯧꯃꯤꯟꯅꯕꯗꯣ ꯑꯣ ꯉꯥꯛꯀꯤꯖꯧ ꯃꯥꯟꯕꯗꯣ ꯑꯁ ꯄꯦꯜꯂꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯍꯥꯏꯗꯧꯒ ꯇꯜꯂꯦꯗ ꯀꯣꯛ ꯍꯥꯏꯔꯣꯍꯦ ꯃꯥꯅ ꯅꯪꯁꯦ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯉꯛꯅ ꯆꯟꯕꯤꯗ ꯌꯦꯡꯉꯛꯏ ꯆꯟꯕꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨ ꯄꯥꯈꯠꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯃꯥꯅ ꯃꯁꯥꯅ ꯍꯥꯏꯔꯛꯄꯅꯦ ꯀꯔꯝ ꯀꯥꯟꯗ ꯀꯨꯏꯔꯦ ꯊꯣꯏꯕꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯦ ꯅꯪ ꯁꯥꯎꯅꯤꯅ ꯉꯍꯥꯟꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯆꯟꯕꯤ ꯉꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯉꯛꯏ ꯃꯍꯥꯛꯅ ꯈꯜꯂꯨꯕꯗꯤ ꯊꯣꯏꯕꯤꯗꯨ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯈꯨꯝꯃꯛꯄ ꯄꯥꯎꯈꯨꯝꯗꯨꯗ ꯃꯍꯥꯛ ꯉꯛꯈ꯭ꯔꯦ ꯆꯟꯕꯤꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯊ꯭ꯔ ꯈꯪꯂꯗꯨꯅ ꯊꯣꯏꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯅꯪꯅ ꯂꯣꯠꯁꯤꯜꯂꯦ ꯑꯗꯣ ꯃꯥꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯗꯣꯏꯅꯦ ꯌꯦꯡꯉꯨꯅꯦ ꯃꯤ ꯋꯥꯔꯝꯃꯣꯏꯗ꯭ꯔꯣ ꯆꯟꯕꯤꯁꯨ ꯋꯥꯔꯝꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯍꯣꯡꯗ꯭ꯔꯤ ꯊꯣꯏꯕꯤꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯅꯪ ꯃꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯆꯟꯕꯤꯗꯨ ꯍꯥꯏꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯅꯪ ꯅꯔꯣꯟꯒ ꯊꯣꯛꯇ꯭ꯔꯕꯣ ꯊꯣꯛꯑꯦ ꯑꯗꯨꯒ ꯀꯩꯒꯤ ꯅꯉꯛꯅ ꯅꯥꯇꯧ ꯂꯩꯔꯤꯗꯨꯕꯣ ꯀꯩꯅꯣꯕ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪ ꯕ꯭ꯔꯤꯖꯤꯠꯇꯣ ꯀꯩ ꯍꯥꯏꯅꯣ ꯀꯩꯅꯣ ꯀꯩꯕꯨ ꯍꯥꯏꯗꯧꯔꯤꯒꯦ ꯃꯥ ꯄꯥꯎꯈꯨꯝ ꯄꯥꯝꯃꯦ ꯍꯥꯏꯔꯛꯄꯅꯦ ꯈꯪꯉꯦ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯀꯩ ꯍꯥꯏꯅ ꯆꯟꯕꯤꯒꯤ ꯋꯥꯍꯪꯗꯨꯗ ꯊꯣꯏꯕꯤꯗꯨ ꯆꯟꯕꯤꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯃꯣꯟ ꯅꯧꯁꯤꯜꯂꯛꯏ
Chanbidu magi bektuda amuk set yengi. Aduga nithina thuplaba che ama puthoraktuna thoibida pi. Thoibina kaino siba chithine Bridget na pirakpane. Oh si haiduna nokfe tawraga chithidu lausilaga hangdoktuna pai. Paba loiraba tungda bagdagi pen ama lakthoktuna irakliba lamaidugi maning thangba nakalduda kai kaino khara khochilli. Aduga amuk nithina thupladuna chedu Chanbida pirai. Se horel pikro. Chanbi tingak Thoibida yengai. Thoibina kedaurage se chithigi pakhum yaurabane horel piroba. Chithigi pakhum hanbasa midi atopa che amada inadaina. Ada sisu yai kaino chamane. Adu phajabraba nang taurise. Magi chithisa khara kuiba male. That man si mamang thagini. Ada ma ingonda kari hakigedo kaurumbasu yaye. Aduna maningda pulap irabane. Aina pakhum piruraga wahang khangdradi farak taroidra. Adoini side isilise. Khangdri he nangna tokthorapasima ai ko kangause. Hoise hapchilo amta mina uraga fazade. Ada nangi se yariro natraga yadriro. Thoibi kumakte nokfeta mak tawduna Chanbida yengai. Chanbisu Thoibina noklakpaduda masu haifet noklai. Chanbina yaraba. Chanbigi maongduda Thoibidu nokfe tawraduna khumai. Horel khango. Asibo hayada male. Yaye kona khango. Nai ben pundaina. Pulle. Aduda piro. Aduga maroldo khangani. Thoibigi pakhumdu tabada Chanbi khangningbana khoirangbana helai. Themaga hange khalambani. Adubu bel tabana hankre. Ozasu jangaktuna class hokre. Break matamda hangsira khalli. Adusu atai mamanabi mayamga wari watai sanaraga laikibana hangnabagi tanjadu fanglamde. Asumna class loiraduna mahai mayumda hanakre. Thoibisu halai. Thongale kansilakpaga sumangda raska sanatombaga angang mari mangaga cricket sanabadu urai. Thoibi changakpa ubada rasna kaurai. Thoibi halaba. Hoi daras. Chango figa do hongdo uro. Charaga wanthoro. Hoi daras. Ada aisu yauge sanabado. Hoine yaune. Chango ne figa do hongdo uro. Thoibi su imungda changkre. Sanatombana Taurisi yengone. Asibu nupara nupiraba. Cricket sanaba yauge ne. Pelabani ai. Ras nokladuna khumai. Yaujasanu kaino mi yauning taurine. Sanatombana nanga khoi maga chaphe manase. Thoibida wam thaiba yade kangkhattoige. Kangkhatpai na tene bai. Angang oibai ingang ngawjabasi nusidra. Laisabi sadana likhattana makesianba leidu saro. Asina pharabani. Adobudi chumba. Adoni kana de chalo lango. Naucha nangi overdo loiraba natra. Noida Sanatomba langal oboldo. Hana sanarambadu makha chathaduna sanari. Thoibisu loiraduna imungdagi chentorai. Daras Rasu chubada sentharagliba humangdu taithokduna Thoibida yengai. Thoibina Daras ai bekto paige. Thoibi ngaikhu oberama loiraga pairo. Yohendu moi mayam nungaina sanaringai. Thoibina yauge hairakpaduda tingsokpa makhai saurai. Mahak Thoibiga huminarakpani. Chahisu adumanani. Anisi sugya he yanade. Pisak piklingaidagi hauna funa chaina adum taurai. Asuk chaurasi phau yanade. Thoibida onsinduna yohena laurai. Thoibi nupa maraksida nang yauba yaroi. Thoibina kaigino haisa nupa marak oira kedaurage. Yohena aina yaroi haisini. Thoibina aidi yauni nang kaidauge haibano. Yohena Haisu hairoidabada karan funu. Chalo nupi marakta sanaujo. Aibu hairoi kaina. Ibani ra launa sira. Yohena si angangsi. Thoibina kiraba. Yohena is aidi nangse kainena kidoiba. Thoibina phare adudi aikhoi taret ni ko. Nauchane nangne balone utin ganoi mari oiro. Aine aikhoi tamone Daras ne aikhoi ahum oirage.
ꯑꯗꯨꯒ ꯁꯤꯛꯅꯔꯁꯤ ꯌꯥꯔꯦꯀꯣ? ꯅꯥꯎꯆꯥꯅ ꯑꯣꯚꯔ ꯀꯌꯥ ꯑꯣꯏꯅꯁꯤ ꯍꯥꯏꯅꯣ? ꯊꯣꯏꯕꯤꯅ 5 ꯑꯣꯏꯔꯁꯤ꯫ ꯕꯦꯠꯇꯤꯡꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯌꯨꯍꯦꯟꯅ ꯅꯣꯏ ꯍꯥꯟꯅ ꯇꯧꯖꯧꯅꯦ, ꯅꯪ ꯍꯥꯟꯅ ꯄꯥꯏꯌꯨꯀꯣ꯫ ꯊꯣꯏꯕꯤꯅ ꯍꯣꯏꯅꯦ ꯇꯥꯃꯣ, ꯅꯪ ꯑꯁꯣꯝꯗ ꯂꯩꯔꯛꯑꯣ, ꯗꯥꯔꯥꯁ ꯅꯪ ꯁꯤꯗ ꯐꯝꯃꯣ, ꯑꯩ ꯁꯤꯔꯒ ꯊꯣꯛꯅꯕ ꯂꯩꯔꯣ꯫ ꯔꯥꯖꯀ ꯁꯅꯥꯇꯣꯝꯕꯒꯗꯤ ꯊꯣꯏꯕꯤꯅ ꯁꯤꯜꯂꯤꯕꯗꯨ ꯏꯉꯛ ꯉꯛꯅ ꯑꯗꯨꯃꯛ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ꯫ ꯃꯣꯏꯁꯨ ꯍꯥꯏꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯕꯦꯠꯇꯨ ꯄꯥꯏꯗꯨꯅ ꯌꯨꯍꯦꯟꯒꯤ ꯕꯣꯜꯗꯨ ꯊꯣꯝꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯌꯨꯍꯦꯟꯒꯤ ꯑꯍꯥꯟꯕ ꯕꯣꯜꯗꯨ ꯊꯣꯏꯕꯤꯅ ꯐꯖꯅ ꯌꯩꯈꯠꯂꯤ, 3ꯔꯛ ꯂꯧꯔꯦ꯫ ꯌꯨꯍꯦꯟꯅ ꯊꯣꯝꯃꯤꯅꯦ ꯁꯤ ꯑꯉꯥꯡꯁꯦ꯫ ꯊꯣꯏꯕꯤꯅ ꯈꯔ ꯇꯧꯔꯛꯀꯅꯤ꯫ ꯌꯨꯍꯦꯟꯅ ꯐꯩ ꯐꯩ, ꯃꯊꯪ ꯊꯣꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯪ꯫ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤꯗꯨ ꯕꯣꯜꯗꯨ ꯌꯩꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯌꯨꯍꯦꯟꯗꯨ ꯍꯥꯎꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ, ꯉꯝꯗ꯭ꯔꯕꯣ? ꯇꯞꯅ ꯂꯪꯉꯛꯎ ꯍꯥꯏꯕ꯭ꯔꯣ? ꯊꯣꯏꯕꯤ ꯃꯆꯤꯡ ꯍꯩꯒꯠꯂꯛꯏ꯫ ꯕꯦꯠꯇꯨꯅ ꯂꯩꯕꯥꯛꯇ ꯀꯣꯛ ꯀꯣꯛ ꯁꯨꯔꯒ ꯌꯨꯍꯦꯟꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯪꯉꯛꯎ꯫ ꯌꯨꯍꯦꯟꯅ ꯊꯣꯝꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯎꯅꯦ, ꯇꯞꯅ ꯂꯪꯕꯤꯔꯛꯀꯦ, ꯕꯣꯜ ꯄꯥꯝꯃꯨꯏ, ꯏꯅꯔꯖꯤ ꯄꯥꯝꯃꯨꯏꯌꯦ꯫ ꯇꯞꯅ ꯇꯞꯅ ꯂꯪꯕꯤꯔꯛꯀꯦꯅꯦ꯫ ꯊꯣꯏꯕꯤꯅ ꯅꯪꯒꯤ ꯂꯪꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯂꯪꯉꯛꯎ ꯀꯣꯛꯄꯩ꯫ ꯌꯨꯍꯦꯟꯗꯨ ꯀꯣꯛꯄꯩ ꯀꯧꯔꯛꯄꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯈꯪꯅꯤꯗꯅ ꯂꯥꯕ ꯃꯥꯟꯕꯤ ꯅꯪ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯔꯥꯖꯀ ꯁꯅꯥꯇꯣꯝꯕꯒꯗꯤ ꯃꯤꯍꯨꯜꯗꯨ ꯊꯕꯥꯛꯇ ꯍꯨꯟꯈ꯭ꯔꯦ꯫ ꯃꯆꯤꯡ ꯅꯥꯏꯕꯤ ꯊꯣꯏꯕꯤꯅꯤ, ꯃꯥꯅꯕꯨ ꯁꯥꯎꯈ꯭ꯔꯗꯤ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯕꯤ ꯃꯤꯍꯨꯜ ꯑꯃꯁꯨ ꯂꯩ꯫ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯑꯅꯤꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯌꯨꯍꯦꯟ ꯍꯟꯗꯛꯁꯨ ꯕꯣꯜ ꯀꯟꯅ ꯍꯨꯜꯂꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯃꯆꯤꯡ ꯀꯥꯡꯉꯒ ꯂꯩꯕꯅꯦ, ꯕꯣꯜ ꯈꯨꯂꯪꯒ ꯂꯨꯗꯕꯅꯦ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯦꯟꯁꯤꯜꯂꯗꯨꯅ ꯕꯣꯜꯗꯨ ꯌꯨꯍꯦꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯤ꯫ ꯌꯨꯍꯦꯟꯁꯨ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯊꯣꯝꯃꯛꯀꯅꯤꯗꯤ ꯈꯜꯂꯨꯗꯕꯅ ꯐꯤꯕꯝ ꯁꯦꯝꯍꯧꯗꯕꯗꯒꯤ ꯕꯣꯜꯅ ꯄꯥꯟꯗꯅ ꯃꯅꯥꯇꯣꯟꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯌꯨꯍꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯅ ꯌꯨꯍꯦꯟ ꯑꯁ ꯁꯦ ꯅꯀꯣꯛꯇꯨ ꯊꯥꯡꯒꯠꯂꯨꯁꯦ, ꯔꯥꯖ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯑꯣ꯫ ꯍꯣꯏ ꯚꯥꯏ꯫ ꯅꯥꯎꯆꯥꯅ ꯕꯣꯜꯗꯣ ꯑꯣꯀꯦꯗꯤ ꯍꯥꯏꯗꯦ, ꯃꯪꯗꯅ ꯂꯩꯗꯨ ꯀꯩꯅꯣꯕ? ꯑꯥꯏ ꯐꯖꯔꯦꯅꯦ꯫ ꯌꯨꯍꯦꯟꯅ ꯑꯁ ꯉꯥꯡꯈ꯭ꯔꯦ ꯅꯣꯏꯁꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯋꯥ ꯌꯥꯝ ꯉꯥꯡꯅꯨ ꯌꯨꯍꯦꯟ, ꯁꯣꯔꯗꯨ ꯌꯥꯗ ꯍꯣꯜꯂꯨꯀꯣ, ꯉꯛꯇꯨ ꯊꯥꯡꯒꯠꯂꯨꯁꯦ꯫ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯨ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯒ ꯏꯁꯤꯡꯒ ꯄꯤꯊꯛꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯜꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯅꯥꯇꯣꯝꯕꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯤꯁꯦ? ꯃꯤ ꯃꯅꯥꯇꯣꯟꯁꯦ ꯀꯥꯏꯔꯦ, ꯑꯁꯤ ꯐꯖꯔꯤꯕ꯭ꯔꯥꯕ? ꯊꯣꯏꯕꯤꯅ ꯊꯧꯁꯥꯗꯅ ꯈꯨꯝꯃꯛꯏ, ꯐꯔꯕꯅꯤ ꯃꯅꯥꯇꯣꯟ ꯈꯛ ꯀꯥꯏꯔꯤꯁꯦ, ꯃꯃꯥꯏꯁꯦ ꯄꯨꯂꯞ ꯀꯥꯏꯔꯝꯃꯗꯤ ꯐꯗꯧꯅꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯊꯣꯏꯕꯤ ꯇꯥꯃꯣ, ꯑꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ, ꯃꯥꯏ ꯕꯣꯜ ꯈꯨꯂꯪꯗꯣ ꯀꯩꯅꯣꯕ? ꯁꯅꯥꯇꯣꯝꯕꯅ ꯍꯣꯏꯅꯦ, ꯑꯗꯣ ꯐꯖꯅ ꯂꯪꯉꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕ ꯌꯥꯏꯗꯅ꯫ ꯊꯣꯏꯕꯤꯅ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗꯧꯕ ꯃꯤ ꯅꯠꯇꯦ ꯑꯁꯤ, ꯊꯑꯣꯏꯅ ꯇꯧꯒꯦ ꯇꯧꯔꯤꯅꯤ, ꯑꯗꯅꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯊꯑꯣꯏꯅ ꯊꯣꯝꯖꯤꯟꯕꯅꯤ꯫ ꯐꯔꯦꯗꯅ ꯃꯥ ꯍꯧꯖꯤꯛꯇꯤ, ꯌꯥꯝ ꯍꯧꯅꯤꯡꯉꯗꯤ ꯃꯥ ꯐꯖꯔꯦꯕ꯫ ꯁꯅꯥꯇꯣꯝꯕꯅ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ, ꯈꯤꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ꯫ ꯊꯣꯏꯕꯤꯅ ꯇꯥꯃꯣ ꯑꯝꯇ ꯄꯛꯇ꯭ꯔꯦ ꯆꯠꯂꯣ, ꯏꯅ ꯏ ꯀꯥꯕꯅꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯀꯩꯅꯦꯒ ꯁꯤꯗꯤ? ꯉꯁꯥꯏ ꯃꯈꯩ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯔꯥꯖꯇꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯅꯤꯃꯛ ꯔꯥꯖꯇ ꯄꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯁꯅꯥꯇꯣꯝꯕꯅ ꯀꯩꯅꯣ ꯅꯪꯒꯤꯗꯨꯅ, ꯉꯥꯎꯔꯕ ꯅꯪꯁꯨ? ꯔꯥꯖ ꯅꯣꯛꯂꯗꯨꯅ ꯈꯨꯝꯃꯛꯏ, ꯅꯣꯏ ꯑꯅꯤꯁꯦ ꯑꯣꯟꯅꯔꯦ, ꯑꯃꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯝꯂꯒ ꯆꯞ ꯆꯥꯒꯗꯧꯅꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯍꯦꯔꯥ ꯅꯪꯁꯨ ꯍꯩꯄꯥꯗꯤ꯫ ꯔꯥꯖꯅ ꯑꯁꯦꯡꯕꯅꯦ, ꯑꯩꯅ ꯍꯥꯏꯁꯦ ꯑꯣꯟꯊꯣꯛꯅꯒꯦꯒꯤ ꯍꯦꯛ ꯑꯣꯟꯊꯣꯛꯅꯔꯣ꯫ ꯊꯣꯏꯕꯤꯅ ꯗꯥꯔꯥꯖ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ, ꯑꯩ ꯏ ꯀꯥꯔꯛꯇꯣꯏꯅꯤ, ꯗꯥꯔꯥꯖꯇ ꯄꯨꯂꯞ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯔꯥꯖꯅ ꯇꯣ ꯑꯁꯤꯗꯕꯨ ꯅꯨꯄꯥ ꯃꯥꯜꯂꯦ ꯍꯥꯏꯔꯁꯨ ꯁꯥꯎꯔꯤꯅꯦ꯫ ꯊꯣꯏꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯔꯥꯖꯀꯤ ꯃꯌꯥꯡꯂꯦꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯔꯥꯖꯇꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤꯅ ꯐꯨꯔꯤꯕꯗꯨ ꯃꯥ ꯀꯩꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯝ ꯐꯨꯍꯜꯂꯤ꯫ ꯅꯣꯛꯄꯗꯨ ꯐꯥꯊꯔꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥ ꯐꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯦ ꯑꯝꯇ ꯉꯥꯏꯈꯣꯁꯦ, ꯐꯝꯃꯨꯁꯦ꯫ ꯊꯣꯏꯕꯤꯅ
ꯐꯝꯃꯣꯏꯆꯣ ꯔꯥꯖꯅ ꯏꯍꯦ ꯐꯝꯃꯨꯁꯦ ꯋꯥꯔꯤ ꯁꯥꯁꯦꯕ ꯊꯣꯏꯕꯤꯅ ꯗꯥ ꯔꯥꯖ ꯌꯥꯝ ꯈꯠꯅꯕ ꯍꯧꯅꯤꯡꯗꯥꯏꯅꯦ ꯔꯥꯖꯅ ꯍꯣꯏꯕ ꯍꯧꯔꯔꯣꯏꯕ ꯑꯝꯇ ꯐꯝꯃꯨꯁꯦ ꯊꯣꯏꯕꯤꯁꯨ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯔꯥꯖꯅ ꯇꯣ ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯊꯣꯏꯕꯤꯅ ꯏꯁ ꯑꯩꯕꯨ ꯑꯉꯥꯡꯗꯧꯅ ꯌꯥꯝ ꯄꯛꯇꯦꯀꯣ ꯔꯥꯖꯅ ꯑꯩꯒꯤ ꯃꯤꯠꯇ ꯅꯣꯏ ꯇꯥꯃꯣꯒꯤ ꯃꯤꯠꯇꯗꯤꯅꯦ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯎꯏꯅꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤꯅ ꯑꯁ ꯍꯥꯏꯗꯧꯗꯣ ꯀꯣꯛ ꯀꯣꯛ ꯍꯥꯏꯌꯨꯕ ꯁꯅꯥꯇꯣꯝꯕꯅ ꯚꯥꯏ ꯁꯤ ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯋꯥꯔꯤ ꯁꯥꯗꯧꯔꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯇꯟꯕꯨ ꯇꯟꯗꯦ ꯑꯩ ꯃꯅꯤꯡꯗ ꯂꯩꯔꯝꯒꯦ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯔꯨꯒꯦ ꯋꯥꯔꯤ ꯂꯣꯏꯔꯒ ꯂꯥꯛꯑꯣꯀꯣ ꯔꯥꯖꯅ ꯍꯣꯏ ꯚꯥꯏ ꯁꯅꯥꯇꯣꯝꯕꯁꯨ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯊꯣꯏꯕꯤꯒ ꯔꯥꯖꯒ ꯂꯩꯍꯧꯔꯤ ꯔꯥꯖ ꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ ꯊꯣꯏꯕꯤ ꯀꯩꯅꯣꯗ ꯔꯥꯖ ꯃꯤꯅ ꯀꯧꯔꯒ ꯑꯗꯨꯃꯥꯏꯅ ꯈꯨꯝꯅꯕ꯭ꯔꯣ ꯊꯣꯏꯕꯤ ꯔꯥꯖꯇ ꯐꯠ ꯌꯦꯡꯉꯛꯏ ꯔꯥꯖꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯔꯛꯇꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒ ꯇꯞꯂꯞꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯁꯣꯏꯕꯅꯦ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯍꯌꯦꯡꯈꯩ ꯃꯤꯅ ꯀꯧꯕꯗ ꯀꯩꯅꯣꯅ ꯈꯨꯝꯅꯨꯀꯣ ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯔꯥꯖꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯒ ꯌꯣꯍꯦꯟꯒ ꯍꯦꯛꯇ ꯈꯠꯅꯔꯤꯁꯦ ꯔꯥꯖꯀꯤ ꯋꯥꯍꯪꯗꯨꯗ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕꯤꯗꯨ ꯃꯀꯣꯛ ꯁꯠ ꯅꯣꯟꯈꯠꯂꯛꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯐꯠ ꯈꯨꯝꯃꯛꯏ ꯗꯥ ꯔꯥꯖ ꯑꯁꯤ ꯑꯉꯥꯡꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯅꯦ ꯊꯥꯏꯅꯗꯩ ꯍꯧꯅ ꯑꯁꯤ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯃꯥꯡꯍꯟꯕꯅꯦ ꯑꯃ ꯑꯩꯒꯤ ꯅꯣꯡꯃꯩ 700 ꯄꯤꯌꯦꯅ ꯃꯥꯃꯣꯅ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯨꯁꯨ ꯃꯥꯅ ꯊꯨꯗꯦꯛꯈ꯭ꯔꯤꯕ ꯑꯗꯨꯒꯀꯣ ꯑꯩꯒꯤ ꯀ꯭ꯔꯤꯀꯦꯠ ꯕꯣꯜ ꯑꯃꯁꯨ ꯃꯥꯅ ꯑꯗꯨꯝ ꯃꯥꯡꯍꯟꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯑꯩꯒ ꯈꯠꯅꯈꯤꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯛꯅ ꯀꯩ ꯊꯨꯗꯦꯛꯀꯦꯅ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯑꯁꯤ ꯀꯣꯛꯄꯩꯁꯦ ꯗꯥ ꯔꯥꯖ ꯑꯁꯤ ꯃꯀꯣꯛꯁꯨ ꯄꯩꯕꯅꯦ ꯏꯍꯦ ꯊꯣꯏꯕꯤ ꯃꯤꯉꯣꯟꯗ ꯑꯗꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯏꯁ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯕ ꯃꯥꯟꯕꯤ ꯍꯥꯏꯕꯗꯤ ꯌꯥꯕ꯭ꯔꯣ ꯑꯗꯣ ꯃꯤꯅ ꯍꯥꯏꯔꯁꯨ ꯅꯪꯗꯤ ꯍꯥꯏꯒꯅꯣ ꯃꯥꯅ ꯍꯥꯏꯔꯛꯑꯁꯨ ꯃꯊꯟꯇ ꯏꯀꯥꯏꯔꯒ ꯇꯜꯂ ꯇꯣꯛꯈ꯭ꯔꯗꯧꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗꯗꯤ ꯃꯤꯅ ꯍꯧꯔꯛꯑꯗꯤ ꯑꯩꯁꯨ ꯇꯧꯅꯤ ꯑꯩꯀꯣ ꯐꯔꯤꯉꯩꯗꯤ ꯌꯥꯝ ꯐꯕꯅꯤ ꯐꯠꯇꯕ ꯍꯧꯔꯛꯑꯗꯤ ꯑꯩꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯣꯏꯅꯤ ꯑꯩꯅ ꯍꯧꯔꯛꯑꯗꯤ ꯔꯥꯖꯀꯤ ꯋꯥꯍꯪꯗꯨꯗ ꯊꯣꯏꯕꯤꯗꯨ ꯔꯥꯖꯇ ꯌꯦꯡꯉꯛꯏ ꯑꯅꯤꯗꯨ ꯉꯩꯍꯥꯛꯇꯤ ꯃꯤꯠꯆꯥꯅꯩ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯔꯥꯖꯀꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯨ ꯁꯣꯔ ꯉꯥꯏꯍꯥꯛ ꯊꯤꯡꯕꯒꯨꯝ ꯇꯧꯏ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨ ꯌꯥꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯀꯨꯏꯅ ꯃꯤꯠꯆꯥꯅꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯂꯤ ꯃꯗꯨ ꯎꯕꯗ ꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯗꯨ ꯍꯥꯟꯅꯗꯒꯤ ꯏꯀꯥꯏꯕꯒ ꯔꯥꯖꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯄꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯈꯔꯒ ꯂꯨꯛꯊꯈꯤ ꯔꯥꯖꯅ ꯀꯩꯅꯣ ꯊꯣꯏꯕꯤ ꯂꯩꯀ꯭ꯔꯛ ꯊꯤꯔꯤꯔꯣ ꯊꯤꯗꯤꯌꯦ ꯑꯗꯨꯗꯤ ꯅꯣꯟꯈꯠꯂꯛꯑꯣ ꯉꯝꯃꯔꯣꯏꯆꯣ ꯀꯩꯒꯤꯅꯣꯁꯦ ꯁꯣꯝꯗ ꯌꯦꯡꯉꯛꯑꯣꯕ ꯇꯜꯂꯤ ꯑꯩ ꯉꯝꯃꯣꯏꯆꯣ ꯏꯀꯥꯏꯌꯦꯕ ꯏꯍꯦ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣꯃꯦ ꯁꯦ ꯁꯣꯝꯗ ꯅꯣꯟꯈꯠꯂꯛꯑꯣꯃꯤ ꯅꯪꯕꯣ ꯊꯣꯏꯕꯤ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦ ꯏꯀꯥꯏꯌꯦꯕ ꯑꯦ ꯀꯅꯥꯗ ꯏꯀꯥꯏꯔꯤꯅꯣ ꯗꯥ ꯔꯥꯖꯇ ꯍꯦ ꯇꯧꯍꯩꯗꯦꯍꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯅꯨꯁꯦ ꯅꯣꯟꯈꯠꯂꯛꯑꯣꯃꯤ ꯅꯪꯕꯣ ꯑꯣ ꯅꯪ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯌꯥꯔꯔꯣꯏ ꯑꯣ ꯐꯩ ꯁꯤ ꯍꯥꯏꯔꯒ ꯔꯥꯖ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯊꯣꯠꯂꯕꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ ꯔꯥꯖꯅ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯝꯃꯅꯤꯅꯦ ꯊꯣꯏꯕꯤꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯦꯝꯆꯧꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯊꯣꯏꯕꯤꯅ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯪꯉꯛꯏ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ ꯔꯥꯖ ꯄꯥꯈꯠꯅ ꯃꯦꯝꯆꯧꯕꯤꯗ ꯌꯦꯡꯉꯛꯏ ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯔꯥꯖꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯛꯏ ꯀꯩꯗꯧꯅꯔꯦ ꯔꯥꯖ ꯏꯃꯥ ꯌꯣꯍꯦꯟꯒ ꯈꯠꯅꯕ ꯑꯗꯨꯏꯅꯦ ꯃꯃꯤꯠꯇ ꯕꯣꯜꯅ ꯊꯣꯝꯂꯝꯕ ꯃꯦꯝꯆꯧꯕꯤꯅ ꯏꯍꯦ ꯑꯗꯨꯗꯤ ꯅꯃꯤꯠꯇꯨꯕꯨ ꯏꯁꯤꯡ ꯏꯆꯝ ꯇꯧꯔꯒ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯀꯌꯥꯝ ꯀꯟꯅ ꯊꯣꯝꯃꯤꯅꯣꯅꯦ ꯑꯁꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯎꯅꯕ ꯌꯥꯗꯕꯅꯤ ꯑꯁꯨꯛ ꯆꯥꯎꯔꯁꯤꯐꯥꯎ ꯍꯦꯛ ꯐꯨꯅꯩ ꯇꯧꯔꯤꯁꯦ ꯔꯥꯖꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦ ꯏꯃꯥ ꯃꯦꯝꯆꯧꯕꯤꯅ ꯀꯗꯥꯏꯅꯣ ꯏꯃꯥ ꯌꯦꯡꯒꯦꯁꯦ ꯊꯣꯏꯕꯤꯅ ꯃꯃꯥ ꯌꯥꯔꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ
แม่มเจ้าบินะนัดเตน้ำไม้ดูคุมจิลิดูยิงเกให้บันนี่แน่ถอยเบี้ยด็อกเตอร์จะสิรอยาเรฟาเรให้บันนี่ไอ้แกซุ่มต้องให้บ่แม่มเจ้าบินะราสอาศัยมตียิงอุสินังน่าตัวระดียานี่ราสนะหอยมาส้มตะถอยบีดีมิฮลกาดูจิงมุวางไกหุลักเลราสนะมาคุดอันนี้ดูตามนั่นหลักถกตุนะถอยบีกีมาไม่ดูนนขลันละอีอดูกะมิดอันนี้ดูฝากตกตุนะยิงีราสนะกระชุดตกดรีมาแม่มเจ้าบินะพาเรไอ้ดิปาขัดลูเรไอ้ดูการพองเดทุกเกอีเรียนจะนั่นเลยมินารามุกอแม่มเจ้าบิเหกจัดขีบกะราสถอยบีดาอมุกอสิละอีฮันดักดิถอยบีดูมามิดนามาดูปังทุกละเมนามาดูนาราสนะฝากตกตุนะเลยดิบันีมาดูอุวดาราสนะถอยบีดามิจิอามาสัตขจิลลีถอยบีสูอีกายบอยไกบอยราสกีมาขุดอดูพัดกันทกตุนะราสกีทบักมาปาดาขุตุมนะโอยนรับตงนะสุระอีอายวะ